Ngasi 6th September ni amadi prithvi ki geopolitics war ama masigi news karatang collect tori ahan bata Venezuela amti USA ki marak chattariba relation asidagi paw fangi maduti ngasi CNN ki report ama sum parabda RT news ta fangi maduti Trump considering strike in Venezuela masigi report asiki makhata na sunu fangi maduti Venezuela ki swelda Trump na drug cartels laifam sing asida public tanate ko drugs related wafam ni harise masigi mafam sida consider to wisini makna attract to bi yai haidna karigumba masida strike to butaraga ti Venezuela masida confrontation to naraklagani masida ki war ama oibu ki chance lai nahan su strike ama to krabani madu samadradani makoi ki ship ama da mi ma'am tongdan laki makoi trama to isi ki bani autaga drugs loaded ni du ship to haina haikibani asigi matungda amaka Trump considering strike in Venezuelan soil madusu drug cartels laifam singda masi werabudi amakhana war chakalakpagi walai anisuba paw da Russia amdi Ukraine related ni Russia gi soil da Russia gi makoi gi oil depot amadi oil refinery oil subam masida target tawkre Ukraine na amati ngasi fawdi Ukraine Russia manunga tawsin khiba strike singi maraktagi khwaidagi chawbani sini yam satira loss oipiki wapam ni aduna Russia amdi Ukraine ki condition sisu kari fibam dano salal ise makoina tawkiba drone strike asida Russia ki defense system lady masi bit tawduna chakraga masi success oikebani haina tari Russia manungda Rosneft cap haima oil refinery ama laisini masiga loina na oil sungpam atopa mapam ani hom dani strike asidi tawkiba masigi maramdagi Putin na amakka kari strategy amadi kari strike tawrakhini amadi sathi tawrakdori ne maramti Russia gi oil ase prithvi ke mapam phukting chatpa even India la chatpa mamo chatpa makoi ki source of income ni masidagi ni lakle pesa billions and billions asinani makoi war nuai na tawi se hai wakhallon ko oil sidani huji kan na dak tawi se masigi pawsin matari hasi akan ba paw ni amdi Russia gi side te gi amne kan ba strike ama retaliation ma lorakani haibake wakhallon di fongnari marom the Russia amadi Ukraine gi war ase peace ta chat khina ba haituna kan hot nari ne masida Paris means France amadi Britain pullaga masigi peace se loibaki matungda Ukraine na haibani peace ti na koina tawhalani haire okay madu oirak panu mito oirak le adu bu Ukraine gi security gi tamakta na koina masigi risk sama lokam to ya itra masigi Ukraine gi demand asigi matung inna Britain amati France na 1,000 troops masu keep ta deploy to bogi wafam su lairi bani masigi kanna wafam chat than ringai marak asida kasi Ukraine attack to sin bani masigi retaliation dilakini peace ki mamangda Ukraine the security pi ba harisita masigi wari sumnani maduti hojik Russia amti Ukraine ki marak ta peace ki wari budi chathari aduda France ki president Macron harise kari kumba masigi peace asina oikrabadi amaka Russia na Ukraine de attack torakta magi damakta Britain France Germany masigaloina America su yauna makwe asigaloina around 26 countries masi NATO da chalaba countries sing asini makwe gi forcing Ukraine da masi deploy to dona thamgani tungda amaka Russia na attack torak pangamdana ba tawrak lasu matungak na ba masibu security guarantee hai di Ukraine gi damakta masigi guarantee CPU hydrogen Zelensky na demand torak lesi kuirakle masigi matung inna makoina discussion torak padagi masigi stage asi yosilak labani masigi chairak asida suwar pati lepte adubu ngasai security guarantee Ukraine de piba US ki army ma'am deploy toba Ukraine ngak pagi tabakta security pibo na masida Putin na makka yaning dre mak na haikre madu ekoi yaro yaituna nakoina karigumba US ki forcing Ukraine da deploy toba taragadi aikoi gi oina legitimate oiki gani aikoi gi oina madu ki forcing aduda attack toba aikoi gi oina yai yapam to isini Putin na karino hiding isi khangdre West na Ukraine the force puselak pahari se tungda tamatam na Russia gi oina treaty ni haira khan bagaino adun maram oiraga security pibagi damakta lakadori pa forcing asida attack to boy khoi gi oina legitimate oini haikre masini ujik tension ham kan oirakle se masum haira ngang na cher asida Ukraine amaka attack to kre aduna security forcing Ukraine ngak pagi laktrangai marakta Ukraine amti Russia ki marakta war ke harak hanna awai akum amana amak thomjin ki bagi chance dilai asum haina Russia amti Ukraine ki war ase
hojik hojik ki position da chathari sini nainabasingna asumna su hainari madudi Russia amati Ukraine ki marakta war asil loiroi maramdi hojik security force ne haiduna 26 countries na Paris da meeting toraga makoi finalize tawrise Ukraine da force deploy tawbagi masi Russia ki oina treat ni Russia ki Putin na khangre maduna peace purakadaba nati even Russia ki oina treat ni aduna maram oiraga hojik madugi force deploy tawba yaroi sini Putin ki wadi aduna karigumba karigumba yadana 26 nations asigi force sing pusin batarati makoi gi matakta amam toina attack torakani sini karigumba madugi position tu oiki batarakati Russia amati hairiba 26 countries asigi marakta war ama oiki bataba madumak ni hojiki position masi chumnagi analyze singna linarabani aduga Russia gi wati 26 nations asiga oina ikoiga thomnarabasu thomnakrage sini yaroi sini no koi west ki madugi plan do Ukraine da deploy to busu yaroi sini hujik hujik oireba situation asida west ki planning ase Russia ki Ukraine Russia ki president Putin na masi bulai da laude France ki president Macron hai ki bane aikoina 26 countries asigi force thadorise masi bu reassurance force haina kaugani means masi bu thajaba yaba depend to yaba force haituna masi Putin na kari mathau tabagi pisalakadorino sini Ukraine ga aikoi gi marakta chathariba warasa aikoi gi cert khara yarati Ukraine ga aikoi gi war hekta lepi masi gi cherak asida west na 26 countries na kari gino force thajilakadoriba maduni mark question Macron ki mot matungina harbari assurance force ase Ukraine the front line the chatana makoi war tawnagadaba natti adubu makoi laigani tungda peace ase hakan bana oirba matungda Russia ki side tagi attack torakpra toraktra masi yengsin baki tamakta masigi power ase Kremlin na pangraba matungda Russia ki president Putin ki office tagi statement ama thorakki oh madudi oibya roisini Ukraine ki soil da foreign country ki any force ama deploy to dona lakpa laiba makoi lan sok na ge sok na ro to u makoi ase ekoi gi na bani han lawni aduga makoi da amam tawna attack to rakda madu ekoi legitimate ni amadi ekoi na makoi da attack to ya dona lawni sini masini hujik west amadi Russia ki marak da khwai da ki joba problem ama oirise masig wapam sita Zelensky na di yam harawba aduga Putin na di yadaba aduni hujik oirise aduna west ki di hojik decision loikre Paris the meeting pham dona loikre adugi matungda force ahan bigo ina 1000 mukni makoina deploy tawni harise aduga masi deploy torakadori se Russia amati Ukraine ki marakta peace ase tawhalabagi matungda ne Russia na makoi ki demand sing pithokraba matungda adugum oibisu yai adu peace oidingai mamangda hariba forcing asi changak loisini aduga Putin na hariba na bu peace oidrasu Ukraine ki soil da atopa country ki force am for the sanglak pa yaro sina masida krak esen nari adu latest pauti Russia ki oil center sing ate attack to ki base masiki reply ama Russia ki side ki pirakadori madu ki matung da kari oira ko madu ama yeng ta bani